ngasi koi project wari gi episode ki guest ase mayamna ming pandrasu adum sak urasu khangmani sak udrasu ming panbara khangba akhoi yam powerba makeup artist haiba khakta ju yadre actor ama so ore adagi multifaceted oiba koi guest amane Jenny Khurai haiga mayamna khangni Jenny welcome to our show. Thank you mayam bu khoramjari. ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯖꯦꯅꯤꯗ ꯍꯪꯅꯤꯡꯕꯁꯦ ꯃꯌꯥꯝ ꯑꯃꯅ ꯗꯥ ꯖꯦꯅꯤꯅꯁꯨ ꯀꯧꯏ ꯑꯗꯩ ꯈꯔ ꯑꯃꯅ ꯆꯦ ꯖꯦꯅꯤꯁꯨ ꯀꯧꯏ ꯑꯗꯩ ꯈꯔ ꯑꯃꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯖꯦꯅꯤ ꯏꯁꯥꯅ ꯀꯩ ꯃꯤꯡꯒꯧꯁꯦ ꯀꯃꯥꯏꯅ ꯀꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯍꯔꯥꯎꯖꯩ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯌꯣ. ꯌꯥꯏ ꯁꯤꯒꯤꯁꯦ ꯍꯔꯥꯎꯕ ꯍꯔꯥꯎꯗꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯔꯁꯟꯁꯦ ꯃꯣꯏꯅ ꯉꯥꯎꯋꯦꯕꯀꯣ ꯏꯆꯦ ꯀꯧꯗꯣꯏꯔꯥ ꯗꯥ ꯀꯧꯗꯣꯏꯔꯥ ꯀꯥꯏꯅ ꯀꯟꯐ꯭ꯌꯨꯖꯟ ꯃꯣꯏꯗ ꯑꯗꯨꯝ ꯏꯁꯥꯗꯁꯨ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯦ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯣꯏ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯔꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯐꯤꯃꯦꯜ ꯑꯣꯜꯂꯒ ꯑꯗꯨꯝ ꯅꯨꯄꯤꯗꯧꯅ ꯂꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯅꯨꯄꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯐꯤꯃꯦꯜ ꯑꯣꯜꯂꯒ ꯂꯩꯔꯤꯗꯨꯗ ꯗꯥ ꯀꯧꯁꯜꯂꯛꯑꯗꯤ ꯁꯥꯎꯅꯤꯡꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯤꯁꯦ ꯃꯈꯜ ꯃꯈꯜ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯦꯛꯁꯁꯦ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯕꯅꯤꯅ ꯑꯗꯨꯒꯤ ꯈꯇꯪ ꯔꯤꯒꯥꯔꯗ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯎꯠꯍꯟꯅꯤꯡꯕꯗꯣ ꯑꯗꯨ ꯈꯛꯇꯒꯤꯅꯤ ꯌꯥꯝ ꯍꯦꯛꯇ ꯑꯗꯨꯗ ꯁꯥꯎꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯣꯏꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯣꯔꯁꯟ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯦꯠ ꯆꯥꯔꯤꯕ ꯑꯩꯒꯤ ꯁꯛꯂꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯁꯛꯁꯦ ꯁꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯏꯆꯦ ꯀꯧꯕꯅ ꯍꯦꯟꯅ ꯄꯛꯆꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯏꯆꯦ ꯀꯧꯕꯅ ꯍꯔꯥꯎꯕ ꯋꯤꯠ ꯑꯩꯉꯣꯟꯗ ꯆꯨꯁꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯔꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯐꯅꯦꯛ ꯋꯥꯡꯈꯩ ꯐꯤ ꯂꯥꯛꯑꯒ ꯗꯥ ꯀꯥꯏ ꯀꯧꯈꯠꯂꯛꯑꯗꯤ ꯑꯗꯨꯒꯨꯝꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯃꯔꯤꯡ ꯃꯔꯥꯡꯕ ꯑꯗꯨꯒꯨꯝꯕ ꯈꯇꯪ ꯎꯕꯗꯨꯒꯤꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯐꯤꯃꯦꯜ ꯑꯣꯜꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯤ ꯑꯗꯨꯅ ꯆꯦ ꯍꯥꯏꯕꯁꯤꯅ ꯕꯦꯁ ꯑꯣꯏꯒꯅꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯅꯤꯡꯉꯦ. ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯀꯤꯗ ꯉꯁꯥꯏ ꯅꯨꯄꯤ ꯃꯥꯟꯕꯤꯒꯤꯗ ꯑꯣꯏꯔꯒꯅ ꯉꯁꯥꯏ ꯑꯍꯟꯗꯅ ꯏꯆꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯕ ꯑꯗꯒꯤ ꯏꯅꯥꯎꯈꯩꯗ ꯏꯅꯥꯎ ꯅꯠꯇ꯭ꯔꯒ ꯏꯆꯟ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕ ꯁꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯀꯧꯅꯩ ꯑꯗꯩ ꯅꯨꯄꯥ ꯃꯥꯟꯕꯤꯒꯤꯗ ꯍꯥꯏꯔꯒꯅ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯗꯥ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯍꯔꯥꯎꯗꯣꯏꯅꯦ ꯅꯠꯇꯕ ꯃꯥꯒꯤ ꯁꯨꯝ ꯀꯩꯅꯣꯁꯤꯕꯨꯕ ꯏꯃꯣꯁꯟꯗꯣ ꯑꯗꯨꯗ ꯈꯇꯪ ꯐꯤꯜ ꯇꯧꯖꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯩꯗꯅꯀꯣ ꯑꯩꯈꯣꯏꯗꯤ ꯃꯤꯡꯒꯧꯁꯦ ꯌꯥꯝ ꯂꯨꯏ ꯃꯩꯇꯩꯒꯤꯗꯤ ꯃꯤꯡꯒꯧꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯁꯦ ꯌꯥꯝ ꯀꯩꯅꯣ ꯂꯨꯏꯕꯅꯦ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯊꯪꯒꯤꯁꯤꯗꯅ ꯍꯣꯠꯅꯕꯕꯨ ꯀꯜꯂꯗꯤ ꯃꯪꯉꯤꯕ ꯃꯪꯂꯥꯟꯗꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯁꯦ ꯖꯦꯅꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯃꯌꯥꯝꯅ ꯆꯥꯎꯅ ꯄꯤꯅꯔꯤ ꯉꯁꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯦꯅꯤꯒꯤ ꯖꯔꯅꯤ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯉꯁꯥꯏꯒꯤ ꯗꯥ ꯆꯦ ꯍꯥꯏꯅ ꯇꯧꯕ ꯃꯔꯛꯁꯤda ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯂꯥꯛꯑꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯁꯥꯁꯦ ꯁꯤꯅꯤ ꯍꯥꯏꯔꯒ ꯎꯠꯄ ꯉꯝꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯄꯤꯕ ꯉꯝꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ 10-15ꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯈꯟꯕꯤꯕꯁꯦ ꯑꯩ ꯁꯨꯀꯥꯟ ꯈꯜꯂꯨꯗꯦ ꯑꯩ ꯄꯨꯔꯥ ꯃꯪꯒꯨꯝꯕꯅꯦ ꯍꯥꯏꯗꯤ ꯑꯩ ꯍꯣꯠꯅꯕꯗꯤ ꯑꯩ ꯍꯣꯠꯅꯒꯜꯂꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯀꯣꯆꯤꯡꯕꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯁ꯭ꯀꯨꯜꯕꯨ ꯑꯣꯏꯔꯦꯀꯣ ꯐꯥꯔꯁꯀꯨꯝꯕ ꯇꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯀꯣꯛ ꯑꯣꯏꯕꯁꯤꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯑꯩ ꯂꯥꯏꯔꯤꯛꯀ ꯄꯥꯕꯒꯁꯦ ꯍꯣꯏ ꯂꯥꯏꯔꯤꯛꯄꯨꯗꯤ ꯌꯧꯍꯧꯗ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯨꯝ ꯇꯧꯖꯔꯛꯄ ꯑꯩꯒꯤ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯒꯜꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛꯄꯨ ꯄꯥꯔꯒꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯀ ꯑꯗꯨꯝ ꯄꯥ ꯂꯩꯔꯒ ꯑꯩ ꯅꯝꯕꯔ 1ꯁꯦ ꯇꯥꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯔꯦꯗ ꯁ꯭ꯀꯨꯂꯤꯡ ꯂꯥꯏꯐꯇ ꯑꯗꯒꯤ ꯀꯩꯅꯣꯁꯤꯗ ꯀꯣꯆꯤꯡꯒꯨꯝꯕ ꯇꯧꯔꯛꯄ ꯂꯩꯗꯅ ꯁꯒꯨꯝꯕꯁꯤꯗꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯈꯔꯗꯤ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪ ꯐꯥꯎꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯦꯁꯦ ꯅꯨꯄꯤ ꯃꯥꯟꯕꯤꯀꯣ ꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟꯁꯤꯗꯗꯤ ꯑꯩ ꯁ꯭ꯇ꯭ꯔꯦꯠꯇ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯩꯀꯣ ꯖꯔꯅꯤꯅꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯃ ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯑꯃꯗꯤ ꯊꯦꯡꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯆꯪꯉꯤꯕ ꯂꯥꯏꯟꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯩ ꯌꯨꯝꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯃꯌꯥꯝꯁꯦ ꯍꯣꯠꯅꯔꯒ ꯄꯨꯗꯕ ꯌꯥꯗꯦ ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯃ ꯑꯣꯏꯔꯒꯦ ꯑꯩ ꯁꯤꯃ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯑꯦꯝꯒꯗꯤ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯖꯔꯅꯤꯗꯨꯗꯤ ꯁ꯭ꯇ꯭ꯔꯦꯠꯇ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯋꯤꯠ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯁꯨꯝ ꯑꯩꯒꯤ ꯂꯥꯏꯟꯁꯤꯗ ꯍꯣꯠꯅꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯗꯤ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯎꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯃꯨꯛ ꯍꯥꯏꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯎꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯡꯉꯦ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃ ꯍꯥꯡꯉꯦ ꯄꯥꯔꯂꯔ ꯑꯆꯧꯕ ꯁꯦꯂꯣꯟ ꯑꯆꯧꯕ ꯑꯃ ꯍꯥꯡꯉꯦ ꯑꯗꯨ ꯈꯛꯇꯪ ꯑꯃꯨꯛ ꯎꯗꯣꯏꯅꯦꯕ ꯑꯗꯨ ꯉꯁꯥꯏ ꯑꯗꯨꯗ ꯍꯧꯔꯛꯏꯕ ꯃꯌꯥꯝꯒꯤ ꯂꯝꯕꯤꯗꯣ ꯎꯗꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯍꯥꯡꯉꯦ ꯄꯩꯁꯥ ꯄꯥꯏꯔꯝꯃꯅꯤ ꯖꯦꯅꯤ ꯈꯨꯔꯥꯏ ꯄꯩꯁꯥ ꯄꯥꯏꯔꯦ ꯁꯤ ꯈꯛꯇꯅꯤ ꯃꯣꯏ ꯎꯔꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯆꯪꯉꯤꯕ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯊꯥꯗꯔꯤꯕ ꯑꯗꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯄꯤꯔꯤꯕ ꯑꯗꯩ ꯀꯩꯅꯣꯁꯤꯡꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯉꯣ ꯏꯁꯤꯡꯒꯤꯕꯨ ꯇꯤꯡꯒꯗ꯭ꯔꯥ ꯚꯔꯥꯒꯤꯕꯨ ꯄꯤꯒꯗ꯭ꯔꯥ ꯁ꯭ꯇꯥꯐ ꯄꯤꯒꯗ꯭ꯔꯥ ꯑꯗꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯤꯒꯤ ꯄꯩꯁꯥꯁꯦ ꯅꯣꯡꯒꯤ ꯁꯤꯡꯁꯥꯗꯣ ꯍꯦꯟꯒꯠꯂꯛꯄꯅꯤ ꯁꯤ ꯑꯃꯨꯛ ꯁꯤꯡꯒꯗ꯭ꯔꯥ ꯁꯒꯨꯝꯕꯁꯦ ꯈꯪꯗꯕ ꯖꯦꯅꯤ ꯅꯨꯡꯉꯥꯏꯔꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯁꯤꯗꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯎꯕꯤꯕꯒꯤꯗꯃꯛꯇꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯁꯨꯝ ꯋꯥꯔꯤꯗꯨꯗꯤ ꯈꯪꯕꯤꯗꯕꯗꯣ ꯃꯥꯅꯦ ꯑꯗꯨꯅꯦ ꯁꯤ ꯋꯥꯕꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯒꯜꯒꯤꯁꯦ ꯍꯥꯏꯔꯒ ꯆꯠꯊꯗ ꯇꯥꯔꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗꯀꯣ ꯑꯍꯣꯡꯕ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯑꯗꯩ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯅ ꯀꯩꯅꯣ ꯑꯦꯐꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯑꯁꯣꯛꯄꯟ ꯃꯌꯥꯝꯁꯨ ꯅꯪꯅꯔꯦ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯂꯥꯏꯚꯂꯤꯍꯨꯗ ꯀꯟꯗꯤꯁꯟꯗꯀꯣ ꯑꯗꯨꯅ ꯀꯅꯥꯅ ꯍꯦꯟꯅ ꯁꯣꯛꯏ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯇꯥꯔꯤꯅꯤ ꯁꯤꯗꯩꯁꯤꯗ ꯖꯦꯅꯤꯒꯤꯗꯤ ꯀꯃꯥꯏꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯕꯛ ꯄꯤꯔꯤ ꯀꯩꯅꯣ ꯍꯣꯠꯅꯔꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯃꯁꯤꯒꯤꯁꯦ ꯄꯨꯔꯥ ꯇꯣꯇꯦꯜ ꯆꯦꯟꯖꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯗ ꯄꯩꯁా ꯌꯥꯝ ꯇꯥꯜꯂꯝꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯝꯅ ꯍꯥꯏꯕꯗ ꯑꯩ ꯁꯦꯂꯨꯟ ꯍꯥꯡꯉꯦ ꯁꯦꯂꯨꯟꯁꯤꯗ ꯂꯥꯛꯏꯁꯤ ꯃꯤꯁꯦ ꯀꯦꯕ ꯂꯥꯛꯏꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯗꯦꯇꯤꯡ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯅꯤꯛ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯄ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯄ ꯀꯣꯏꯕ ꯆꯠꯄ ꯁꯒꯨꯝꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯁꯥ ꯑꯝꯗ ꯂꯥꯛꯇꯣꯏꯅꯦꯕ ꯀꯦꯕ ꯁꯝ ꯁꯪꯕ ꯑꯣꯏꯔో ꯀꯦꯔꯥꯇꯤꯟ ꯁꯝ ꯇꯤꯡꯕ ꯑꯣꯏꯔో ꯑꯗꯒꯤ ꯁꯝ ꯀꯛꯄ ꯑꯣꯏꯔꯣꯀꯣ ꯁꯒꯨꯝꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯇꯨꯆꯦꯜ ꯍꯧꯖꯤꯛ ꯄꯨꯔꯥ ꯆꯦꯟꯖꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯄꯤꯛꯅꯤꯛ ꯆꯠꯅꯤꯡꯉꯦ ꯏꯐꯨꯟ ꯐꯨꯜꯂꯦ ꯂꯥꯡꯉꯦ ꯍꯥꯏꯕꯤꯔꯅꯤ ꯏꯔꯥꯡ ꯇꯧꯔꯛꯑꯦ ꯐꯠꯇꯅ ꯑꯗꯨꯝ ꯎꯗꯣꯔꯕꯅꯤꯅ ꯄꯣꯠꯁꯦ ꯐꯤꯂꯝ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯍꯣꯜꯗ ꯀꯩꯗ ꯁꯤꯅꯦꯃꯥ ꯀꯥꯞꯄꯒꯤ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯅ ꯁꯒꯨꯝꯕꯁꯤꯡꯁꯦ ꯍꯟꯊꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯦꯂꯨꯟꯗ ꯀꯩꯗ ꯄꯥꯔꯂꯔꯗ ꯂꯥꯛꯄꯒꯤ ꯃꯤꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯈ꯭ꯔꯦꯕ ꯍꯥꯟꯅꯒꯤ ꯇꯧꯔꯝꯕ ꯃꯑꯣꯡꯗꯒꯤ ꯋꯤꯠ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯁꯨ ꯃꯇꯝꯗꯨꯗ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯅ ꯂꯧꯕ ꯑꯦꯃꯥꯎꯟꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯦ ꯇꯥꯕꯤꯔꯣ ꯏꯔꯥꯡꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯉꯝꯗꯦꯕ ꯃꯨꯛꯄ ꯑꯩ ꯄꯥꯝꯖꯔ ꯂꯥꯛꯏꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯨꯛꯄꯁꯨ ꯉꯝꯗꯦ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯝ ꯁꯤꯐꯧ ꯏꯅ ꯀꯥꯎꯅꯔ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯁꯤꯐꯧ ꯇꯧꯔꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯣꯠꯂꯣꯏ ꯃꯦꯀꯞ ꯇꯧꯕꯁꯤꯗꯐꯥꯎꯗ ꯗꯤꯁꯀꯥꯎꯟ ꯇꯧꯔꯒ ꯁꯦꯠꯂꯕꯒꯤ ꯀꯦꯔꯕꯒꯤ ꯃꯑꯣꯡꯗꯐꯥꯎ ꯂꯩꯔꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯝ ꯆꯠꯊꯔꯤ ꯀ꯭ꯂꯥꯏꯟꯒꯤ ꯂꯥꯛꯑꯒꯁꯨ ꯀ꯭ꯂꯥꯏꯟ ꯌꯥꯝ ꯂꯥꯛꯇ꯭ꯔꯒꯁꯨ ꯌꯥꯝ ꯂꯥꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗꯤ ꯃꯤꯒꯤ ꯊꯥꯒꯤ ꯁꯦꯂꯔꯤ ꯄꯤꯗ ꯌꯥꯗꯦ ꯀꯝꯄꯅꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯗꯛꯁꯦ ꯊꯥꯗꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯗꯣ ꯊꯥꯗꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯁꯤꯡꯀꯠꯂꯤꯅꯦꯕ ꯁꯄꯣꯁ ꯁꯝꯒꯤ ꯑꯦꯅꯤ ꯀꯦꯔꯥꯇꯤꯟ ꯁ꯭ꯇ꯭ꯔꯦꯠꯅꯤꯡ ꯅꯠꯇ꯭ꯔꯒ ꯀꯂꯔ ꯍꯥꯏꯔꯣ ꯊꯥꯗꯔꯛꯏꯅꯦ ꯃꯣꯏꯁꯦ ꯊꯥꯗꯔꯒ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯄꯤꯈꯠꯈꯤꯗꯣꯏꯅꯦ ꯑꯗꯨꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯄꯤꯈꯠꯄ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯃꯅꯝ ꯅꯟꯖꯜꯂꯛꯄ ꯁꯤꯒꯨꯝꯕ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯣꯡꯃꯗ ꯃꯌꯥꯝ ꯇꯥꯜꯂꯝꯕꯗꯣ ꯍꯟꯊꯔꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯤꯛꯑꯞ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯃꯥꯒꯤ ꯊꯥꯒꯤ ꯄꯤꯗꯕꯗꯤ ꯌꯥꯗꯦ ꯏꯁꯤꯡꯒꯤꯕꯨ ꯑꯃꯨꯛ ꯇꯧꯅꯤ ꯃꯩꯒꯤ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯒꯤ ꯚꯔꯥꯁꯨ ꯑꯃꯨꯛ ꯍꯨꯟꯅꯕ ꯍꯣꯠꯅꯒꯅꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯦ ꯇꯞꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡꯅ ꯀꯟꯗ꯭ꯔꯤꯉꯩꯗ ꯕꯤꯖꯤꯅꯦꯁꯇꯨꯅ ꯐꯔꯤꯉꯩꯗ ꯃꯤ ꯀꯌꯥꯃꯨꯛꯇꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤ ꯖꯦꯅꯤꯅ ꯃꯤ ꯀꯌꯥꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯊꯕꯛ ꯄꯤꯕ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯇꯧꯔꯝꯃꯦ ꯍꯥꯟꯅ ꯑꯩ ꯑꯗꯨꯝ ꯃꯤꯁꯦ ꯀꯨꯟꯒꯤ ꯃꯌꯥꯅꯦ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯂꯩꯕꯗꯒꯤꯗꯤ ꯀꯛꯊꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯃꯆꯪ ꯑꯣꯏꯕ ꯃꯣꯏ ꯑꯃꯅꯤ ꯈꯔ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯇꯧꯍꯧꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯂꯣꯏꯅꯃꯛꯇꯤ ꯊꯕꯛꯇꯣ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯏꯟꯀꯝꯗꯨꯒ ꯁꯦꯂꯔꯤꯗꯨꯒ ꯑꯃꯨꯛ ꯆꯥꯟꯅꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯒꯗꯧꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯀꯩꯗ ꯎꯕꯁꯦ ꯉꯁꯥꯏ ꯖꯦꯅꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯖꯦꯅꯤꯅꯁꯨ ꯄꯟꯖꯩꯀꯣ ꯑꯗꯩ
ꯀꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯦꯕ ꯍꯥꯏꯁꯦ ꯏꯔꯥꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯟ ꯃꯔꯛꯇ ꯀꯦꯗꯅ ꯑꯃꯨꯛ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯗꯨꯗ ꯅꯠꯇꯕ ꯁꯤꯁꯤꯅ ꯃꯤ ꯑꯃꯒꯤ ꯄꯩꯁꯥ ꯇꯥꯟꯖꯩꯅꯤ ꯍꯣꯠꯅꯖꯩꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯤ ꯑꯃꯁꯦ ꯁꯨꯝ ꯏꯁꯥꯒꯤ ꯃꯤ ꯑꯃ ꯍꯔꯥꯎꯅꯕ ꯀꯦꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯏꯁꯥꯒꯤ ꯍꯔꯥꯎꯖꯗꯅꯕ ꯁꯦꯜꯐ ꯀꯦꯌꯔ ꯂꯧꯖꯕꯒꯤ ꯀꯦꯕꯗꯨꯕꯨ ꯀꯤꯅꯔꯦꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯀꯦꯔ ꯊꯣꯛꯑ ꯃꯤꯅ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ ꯏꯔꯥꯡꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤꯗ ꯇꯧꯅꯔꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯀꯩꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯀꯩꯅꯣꯁꯤꯡꯁꯦꯀꯣ ꯃꯥꯏ ꯈꯇꯪ ꯔꯤꯒꯥꯔꯠ ꯇꯧꯕꯤꯕ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯟꯁꯦ ꯀꯦꯕ ꯃꯧꯕ ꯍꯥꯏꯁꯤ ꯀꯦꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯀ꯭ꯔꯤꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯣꯁꯃꯦꯇꯤꯛ ꯑꯃ ꯂꯤꯞꯁꯇꯤꯛ ꯑꯃ ꯅꯠꯇ꯭ꯔ ꯑꯥꯏꯕ꯭ꯔꯣ ꯑꯃ ꯁꯤꯒꯤꯁꯦ ꯃꯌꯥꯝꯗ ꯁꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯗ ꯀꯦꯕ ꯅꯠꯇ꯭ꯔ ꯃꯤ ꯑꯃꯗ ꯀꯦꯕ ꯑꯃ ꯁꯣ ꯇꯧꯕ ꯑꯦꯗꯚꯔꯇꯥꯏꯁ ꯑꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯣ ꯇꯧꯗ꯭ꯔꯒꯗꯤ ꯄꯣꯠꯇꯣ ꯂꯩꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕ ꯋꯤꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯪꯕꯤꯔꯣꯏꯗꯣꯏꯅꯦꯕ ꯀꯩꯅꯥ ꯑꯃꯅ ꯑꯩꯁꯦ ꯀꯟꯇꯦꯛ ꯇꯧꯔꯛꯅꯕ ꯅꯠꯇ꯭ꯔꯒꯅ XYZ ꯑꯃꯅ ꯀꯦꯅꯤꯡꯅꯕ ꯅꯦꯛꯅꯤꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯆꯦꯅꯦꯜ ꯑꯃꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯦꯔ ꯈꯣꯠꯂꯒ ꯁꯣ ꯎꯠꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯃꯤꯅ ꯄꯥꯝꯅꯔꯀꯥꯟꯗ ꯑꯩ ꯅꯦꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯡꯁꯤꯅ ꯌꯨꯝꯗ ꯂꯥꯛꯏꯕ ꯗꯣꯅꯦꯁꯟ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯁꯔꯨꯛ ꯈꯔꯇ ꯑꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯂꯥꯛꯑꯦꯕ ꯌꯥꯝꯅ ꯑꯦꯅꯤ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯑꯣꯏꯔో ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯁꯦꯁꯟꯁꯤꯅ ꯌꯥꯗꯕꯅꯤ나 ꯏꯔꯥꯡꯁꯤꯅ ꯌꯥꯗꯕꯅꯤꯅ ꯃꯈꯜ ꯀꯩꯅꯣꯁꯤꯡꯁꯤ ꯂꯥꯛꯑꯦ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯄꯤꯗꯕꯁꯨ ꯌꯥꯗꯦ ꯃꯗꯨꯗ ꯄꯤꯗꯔꯦ ꯑꯗꯨꯝ ꯑꯇꯇꯥꯏ ꯇꯥꯗꯣꯏꯕ ꯐꯠꯇꯕ ꯑꯗꯨꯅ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛꯅꯤꯅ ꯑꯗꯨꯅ ꯁꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕꯗꯒꯤ ꯁꯥꯏꯠ ꯑꯝꯇ ꯇꯥꯜꯂꯛꯑꯒ ꯉꯝꯅꯕ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡꯗꯨꯁꯨ ꯄꯥꯡꯉꯤꯕꯅꯤꯅ ꯌꯥꯝ ꯁꯦꯟꯁꯇꯨ ꯔꯣꯡ ꯁꯦꯟꯁꯇ ꯈꯟꯕꯤꯗꯕꯁꯦ ꯌꯥꯝ ꯕꯦꯁ ꯑꯣꯏꯒꯅꯤ ꯑꯀꯦ ꯑꯃꯧꯅꯦ ꯍꯥꯏꯔꯒ ꯏꯔꯥꯡ ꯐꯂꯥꯡꯅꯤ ꯑꯗꯨꯅꯦꯅ ꯈꯟꯕꯤꯕꯁꯤꯁꯨ ꯂꯥꯟꯒꯅꯤ ꯑꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯡꯁꯤꯅ ꯐꯦꯃꯤꯂꯤ ꯄꯨꯔꯤꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤꯅꯤ ꯁ꯭ꯇꯥꯐꯀꯤ ꯁꯦꯂꯔꯤ ꯄꯤꯕ ꯍꯥꯏꯁꯦ ꯁ꯭ꯇꯥꯐ ꯑꯃ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯥꯏꯁꯨ ꯏꯃꯨꯡ ꯄꯨꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯕꯥꯁꯇꯣ ꯁꯨꯝ ꯆꯥꯎꯊꯣꯛꯄꯤꯔꯤꯅꯦꯕ ꯑꯗꯨꯅ ꯈꯇꯪ ꯄꯨꯛꯆꯦꯜꯁꯦ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯏꯔꯥꯡ ꯉꯥꯛꯇ ꯄꯨꯕꯤꯗꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯟꯁꯦꯞꯁꯤꯗꯪ ꯊꯝꯕꯤꯔꯒꯗꯤ ꯍꯦꯟꯅ ꯕꯦꯁ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤꯅꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯅꯁꯨ ꯉꯁꯥꯏ ꯀꯩꯅꯣ ꯈꯛꯇꯪꯁꯨ ꯅꯠꯇ꯭ꯔꯦ ꯉꯁꯥꯏ ꯖꯦꯅꯤ ꯍꯣꯏꯅ ꯑꯣꯏꯕꯅꯤꯅ ꯄꯣꯠꯂꯣꯏꯒꯤ ꯃꯦꯀꯞꯀꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ ꯀꯦꯃꯦꯔꯥ ꯅꯝꯖꯕ ꯃꯤꯕꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯁꯥꯎꯟ ꯄꯥꯏꯕ ꯑꯗꯒꯤ ꯀꯩꯅꯣ ꯃꯈꯜ ꯂꯣꯏꯅꯃꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯈꯩꯒꯤꯁꯨ ꯂꯣꯏꯅꯃꯛ ꯁꯣꯏꯅꯦꯕ ꯁꯤꯅꯦꯃꯥ ꯅꯝꯕ ꯃꯐꯝ ꯑꯃꯒꯤ ꯍꯧꯖꯤꯛ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯄꯨꯔꯥ ꯇꯨꯇꯦꯜ ꯀꯩꯅꯣꯅꯦ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯍꯥꯏꯗꯤ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯦꯕ ꯍꯥꯟꯅꯗꯤ ꯌꯨꯝ ꯄꯨꯖꯔꯒ ꯇꯦꯛ ꯂꯩꯖꯔꯅꯤ ꯑꯗꯩ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯔꯦꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯄꯨꯖꯔꯒ ꯇꯦꯛ ꯇꯧꯖꯔꯒ ꯍꯤꯡꯖꯔꯝꯃꯤꯅꯤ ꯑꯗꯣ ꯁꯒꯨꯝꯕꯒꯤ ꯂꯥꯏꯟꯁꯤꯗꯗꯤ ꯄꯨꯔꯥ ꯏꯔꯥꯡ ꯑꯣꯏꯅꯁꯨ ꯄꯨꯕꯤꯔꯦ ꯍꯧꯖꯤꯛ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯁꯨꯇꯤꯡ ꯇꯧꯒꯦ ꯍꯥꯏꯕꯗ ꯏꯔꯥꯡ ꯑꯣꯏꯅꯁꯨ ꯄꯨꯕꯤꯔꯦ ꯑꯗꯨꯅ ꯍꯣꯏ ꯈꯔꯕꯨꯗꯤ ꯐꯔꯛꯑꯦꯀꯣ ꯇꯦꯛ ꯇꯧꯕꯕꯨꯗꯤ ꯌꯥꯔꯛꯑꯦ ꯑꯗꯨꯅ ꯁꯨꯇꯤꯡ ꯁꯣꯔꯥꯡ ꯇꯧꯕ ꯍꯥꯏꯁꯤꯗꯁꯨ ꯏꯔꯥꯡ ꯑꯣꯏꯅ ꯄꯨꯕꯤꯕꯁꯤꯁꯨ लानगनी है सिगी कनोसिना क्रू मेंबर आर्टिस्ट सगुम्बा मैम सिजु युम पुबा मैम यावरिगनी अदुना सगुम्बा किजु खल्लगा खतंग मागी लाइन जिदा आइना ngasa habdo respect tawbiragadi adum any thapa khutimak se cooperation pina haninge haitare hoi aduga makhata point jeni som si lewari jide kitang side haidoga jeni ahamba haiba amde dum loinamak leiri ko ahamba jinga sai film project se mari lagta sigi film project se phang bje si phang bje kamaina phawgi aduga aije sumaina film daga makeup natraga artist ne tawkani haibje khallubra yam harawe matamduda ai tek khara di haure ko ai ani aina horokpa matamda ai supnataki lupa sanina bridal makeup tawre lohongba ki makeup after 15 year mamang ni kui deri atung kai su ka haina kono tawteri aduga ai any album manipur distem film natragana album ko sagumba si kamai tawge ha kanda ai
moina pu kono ai gi ming je TV da tholak pa se sia pam je ba aduna ai paisa phangdra su yar sin ai na haijari je ai gi ming du dam phat na thabi ro o ai paisa log ja roi ka har ga ke tu ne ba i tau ja rai se moina ka ai gi hoi skill si su darkar lai khosa hai si su ai na paisa pam da har ga su sama sama ke ra ga ti moina su pam da bai ai ani angau phai ta ba su yai ta na atu bu ai gi skill si su moina yam na pam sa ba atum artist khang de thena ru ba director khang de ko sagum ba se atum yam na appreciate tau bi ba hai ta re ai na tau ru pa thabak si ta ti atum atu ga matam da ai paisa ga log ti ai ming do phaja na thabi ro tu ka har ga log pote ko album ma ke dal pa sanga me me hum ni tu ju sang ni se ade film ma ke pa dal pa lising manga aduna kamai to ge da tha taru ka sang ni mai di lak ta ai si da ai ning sang ni yam nok ning ba ne tu chu ai se palar ma sa ma di tau ri ko smana lamong ba za te da yeng kon tau na ka tau pa ne ka ra yam pik tro pi e ko hu ji su lai di si dok tari yam nung si miss tau e u ba da tum aduga matam du da romita zehra sabi se mana kumme aduga pritam atum thamai ban yana la kai ki pritam mana hero kumme aduga pritam ka we producer ji ju khurai ta ki aduga dini ton sumba mana director sina khurai lamlong dai ne moina tawra ka no ma ai gi hausi ki ka khu ma sa yangon tau tau ba pala ma sa si da moi sa karak pa ne pa no ma num tai ra ma moi sa hana makeup atop na tawru ra ka makeup se nga sai ki artist sina zehra sabi sina pam dra ka kapo law tau rab zan me thi dana hai di matam du da ti makeup artist lai lai tari da tom ti matam du yam highest popular yam kono oi da tom oi ma tau ga tam saning ba ngau sar pa kono amane khoi su ado tom sar ma se am phauri matam du da ado mai tau ra ka moina tom sar ma mak ting ne pe hengam da ba ado na matam du da to pa kono tau ra pam tre khot tre ga tau ra ka la e ba ado smai na tau pi yo khot lo na hai ba ta ki ai se ado mai na hoi hoi har ga tom tau ba ta ki heroine tu na siam harau sa ba yam nungai sa pa pam sa pa pian sa ba oi ka tu ka producer tu siam pha ba ta re khurai de ki ado ma moina yam na kono tau ra ga appreciate tau bi ra ga thabak se tu mai som tap ta na ta hau gi hai ta re du jeni gi je sai isana tam jar ira na tra ga oza guru nai ra ga ma tamak ki rak mai ai se kono ne samna hai ba ai se jagoi sare ai atum sitra thai na ti ko 7 kai le adu ga khoi ge ani mela gomba ta ki tu ka pa sa yak chen chongom ma da tum jagoi kono se yam tau re ita na hindi sai ga su ya ra i ma tam de ko mai sa pa si de isana isa ke ba ma thau ta ba mi ne na ta ba tu na isana ke ba ta ga hana sky de no mai ka klang lang ga yong ga ma mai tau su yam yaw ka san ni kai nu ni pi san ni tai se to thi ra kan tau ba hai di hai tra be ni na kwa lang da na khot na tau ba me am su yaw ri pon ni da tu ga mi gi phi imung da lai ba khoi gi thang na ba ki na kang gi mawong gi phi na kan dai wai ru ra ga ga se mi ga to lang tau ra se ma ga cha ru da na as da sa ni yam tau ra ise ad mai sam tau ra kan da ke bi se sana tau ra ba hai ta re atuga ai se no ma khati kono tau re ahamba da ti da to moi na ke ra me atuga mela sappa ma phang khoting da ti mi do chena ba ya ta ba ni na isana ke ba ma thau ta ra ki ba da ai se isana kono ke ta ba ya ta ba ki kono khak ta ki ba tu da ai se ke ba hai ba da ya ma rau ki ba ma tam tu da isana sa ke ba hai re kai khan ba da isa ta ngak sa ba ma phau ki ba tai som tau ra pa ga with ai kono se training che kono wena sa le parlor ka makeup ka wena sa le ba nakamapan da lai ba babina beauty institute ana ma ki makha da ise thataru ki course sa le ba parlor with makeup sagom ba ki kono se sa le ai ki punsi da life da han ba ne adu ki training se sala ba matung da film ki khongda ba se film hai se te pangki ke ba ya ta ba character hai ba ma lai ra pani na ma se oza sona ji oza sa tu mani ga lai ba ko senior makeup artist moi si te manak ta sat la ga ta na ba kho pa smai sam tau ra ka khara khara ba ta mai na lan tau ra ka sum tau re hai ta re aduga hojiki mak to pan gi 7 sisters pan gi 7 sisters je matam amna di am phau ne pura popla ne matam je la ka ni hari me je ngai dan lai na ring ne adugi experience ang tang share to bi amne 76 ta je yam nung si matam du da manipur ke katsing ko ya yauri ne khoi na satpa matam si da habidi
ลีลาค่อยกินนุปีมันบีกีสิมพัมเจสกนัตกีลีลาไฮบัสเนซีเนี่ยปัจจัยดมิเจอะดูบูค่อยกินโปรเฟชชั่นเจลีลานัตนั่นเลยเตรียบลีลาสิดาที่สักภาษาบะแม่น้อยนะอะดูกับบอกแกนเฟมินินไว้ปะอะตะกี้มากี้คนโน้เสกตั้งชุงพิรันสาบะให้ที่นุปีมาเลยให้ตัวนู้ชาวบ้านก็เสชุงเจ้าก็ที่มุขสุภาษาที่เป็นนุปีกิเทรสให้ปะตัวอะดูกับคนโน้ไม่อามาเสียนแบบนี้นะคนโน้เชิงเชให้ที่ transgender ไว้แล้วก็ชุมภาษาภาษาดาบะคนโน้ตกแต่บะไม่อามพิบัมมุติสาแต่ไม่อามจุดเลยดีแต่นะบอกแกนพักตาปะกว่าอะดูนักไม่ตกแก่กันดานZawgwe si hora pamatam da khoi se group khara laire lila tu nata ba kono lila suyaw to ba khoi smai to ka paisa ta na ba kono to ra si har ka 76 da je hamba winter mela na ya skun da taw gi ba sida ki phau gi ba ne ba ya skun da taw ba si da khoi tare se hai tare transgender tare se moina contact to ra ka tha ma tham ga tu da pra sereti to ra ka pra matam do sereti 76 targi kono se jagoi se yang la pata pura pau na mi ba kono ya skun gi kono se mela se 76 ta hati me am sak to na ra ga basta pan da kai da loi lak to ne balam ara pa se 76 ta je yang ba yam no ngai ga san matam do da house pon oil second so thar so kai tau ri ne ada mai tau ra sum sarapa matam do da hindi yari hindi jagoi sari adum ada ki pass matam do dai se Manipur transgender ki pass kono missing gi ba governor ga yaw tau gi ba RK Sanato na ka mista ki ba matam sida ai se saben sitra tau ba ai su pass tar ga kono tau ki manan ti phangja ki ba kwa tu mai na tau ga ai se adu ki awat to phang ba ki moina contact tau re ado sakati ka na pa cha tin ha te to mai am te yam pha cha ba yaw re hai di ai gi la ga kono khong lo eri ba sing ti am pha cha ba moi ti natural beauty atagi cha ke thora pa am pha cha ba na to mi pha cha ba ai di sak te do hoi ja go bi ti khatan talent lai ka na moi na ka ti am appreciate tau ba adu sungam na to marak ta tau ni na mi na ti atom appreciate tau bi ba tom thagat bi ba hai di mai am to ki marak ta khwai ta ki jagoi hai ba khwai ta ki yang ba nungai ba se ai ni ga ga appreciate tau pa to na ai gi thongna with ai se ani ma phang khote mata moi na wai rak pa da tom si tha da ba oi ba hai di thi jara ga chu ga na atma na ai ki ma gon da na moi se atom wai bi ba dam ne pi pa ti atom oi ba ma phang khote mata atma sum tau ra ga 76 ta je lila tau ta pi ta Manipur ki katsing ko ya loi thong na hai ta salak pa che matam du da sereti atagi lila ki mamang atagi lila ka 76 ta ka kai to competition ka tau ra ga to tau re hai ta ra mai tau ra ka pe cha ji chu ta lai ne ai ki live sida tum ai ki career samak pa jida hawai Durga Puja panthoi bi numit tare ni mangani la na badu da nung dang da dum 76 Durga Puja yaw ne ha pe sampha ma khang ni ka harau jai ni ka no ti ge to mai na ma phang ga sapada no ngai ba ko no oi jaw to hoi adu sigi journey jima da ngasai adugi matam du da 7 sisters ki matam du da struggle am di le am doni adu matam social media fazan thok tri matam du da di yam na keno zo yam ju strict way ba matam am ju oi na da thing na pa wa ba yam experience am khata libi wa asayam kono ni da haibedi yam nungsi gara jani haibedi matam du da 76 ta ra hai ra ga chu akhang ba khara na khang ba khangbi da ba mayam chu lai ri ba ne number 1 kono sek tawram ba kono singche police kumba kono kumba singche hai tare ko lambi langang da check tawram ba kono se yam nungai ki te haibedi matam du da khoina kakching da melang khak sat le kakching da melang khak sat pa sida ko je numise Manipur ban ne na lauk tho e tuita so khoina ngasai ki mela si ti nungdang da ti mela taw ko to pa atu ki dress lau ba sap pa sida akhoi ki kakching lom ta ki kono tho kono rom phau ba ya pa lambi ang khang ni ne ai ka kui re adu gi tu sat pa khan sida ngasai ki lambi da sek taw ram ba hai ta re lambi da sek taw ram ba sida moine khara hange kai sat lui no na adu da akhoi ki ban thau ba tu ne mela tauri ba tu ki mapu kono hai tare mi sing moi ama chu yaw ben nupa ani tu tongana le phan gare adu ga akhoi transgender akhoi mari si punna pareng le phala ga moi hai si akhoi ja koi saru bani si tra gi smaine mela gi tu to hai ta sorok tu da moi mayam se thole police sing je ko loi ma commando ra police ra ai gyan ta tare matam du da ko adum sek tawram pa ko no ne matam du da atuga
ꯃꯣꯏ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯎꯁꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯗ ꯖꯒꯣꯏ ꯁꯥꯔꯨꯕꯅꯤꯅ ꯖꯒꯣꯏ ꯁꯥꯎꯁꯤꯅꯦ ꯍꯤꯟꯗꯤꯒ ꯌꯥꯔꯤ ꯍꯤꯟꯗꯤ ꯏꯁꯩꯒ ꯑꯗꯨꯗ ꯖꯒꯣꯏꯗꯣ ꯀꯃꯥꯏ ꯁꯥꯅꯤ ꯁꯣꯔꯣꯛꯇꯨꯗ ꯃꯣꯏꯅ ꯕꯥꯟꯒꯗꯣ ꯂꯣꯏ ꯍꯥꯏꯒꯠꯂꯦ ꯑꯗꯨꯒ ꯕꯥꯟꯗꯨꯗ ꯏꯁꯩ ꯊꯥꯔꯦ ꯁꯥꯎꯁꯤꯅꯤ ꯍꯥꯏꯗꯤ ꯀꯔꯦꯝꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯈꯤꯕꯗꯣ ꯑꯗꯣ ꯁꯥꯇ꯭ꯔꯗꯤ ꯐꯨꯔꯒꯦ ꯀꯥꯏꯅ ꯐꯨꯕ ꯍꯧꯔꯛꯄꯗ ꯑꯩꯁꯦ ꯀꯤꯗꯅꯒ ꯖꯒꯣꯏꯗꯣ ꯁꯥꯠꯇꯣꯛꯈꯤꯕ ꯁꯣꯔꯣꯛꯇꯨꯗꯒ ꯍꯜꯂꯛꯑꯒꯗꯤ ꯌꯥꯝ ꯏꯀꯥꯏꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯈꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄꯗ ꯃꯦꯃꯥꯟ ꯇꯥꯗꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯙꯞ ꯇꯧꯔꯛꯄ ꯑꯁ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯗ ꯑꯗꯨꯒꯨꯝꯕꯩꯗꯤ ꯑꯗꯒꯤ ꯄꯩꯁꯥ ꯄꯤꯗꯅ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯗꯅ ꯊꯥꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯛꯈ꯭ꯔꯦ ꯑꯗꯨ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯉꯁꯥꯏ ꯑꯃꯅ ꯉꯁꯥꯏ ꯇ꯭ꯔꯥꯟꯁꯀꯤ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯃꯥꯟꯕꯤꯒꯤ ꯑꯣꯏꯇꯥꯔꯁꯨ ꯔꯦꯁꯄꯦꯛ ꯑꯃ ꯇꯧꯕꯤꯗꯕꯗꯣ ꯍꯥꯏꯗꯤ ꯇꯧꯗꯦ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯒꯨꯝꯕꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯅꯤꯒ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯑꯣꯏꯔꯤꯗ ꯌꯥꯝ ꯔꯦꯁꯄꯦꯛ ꯀꯩꯅꯣꯁꯦ ꯏꯋꯥꯠ ꯋꯥꯠꯂꯤ ꯃꯤꯅ ꯇꯧꯕꯗ ꯈꯤꯇꯪ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯟꯐꯝꯗꯣ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯁꯤꯟꯐꯝꯁꯦ ꯉꯁꯥꯏ ꯂꯤꯂꯥꯒꯨꯝꯕ ꯖꯒꯣꯏ ꯁꯥꯕ ꯁꯤꯒꯨꯝꯕ ꯅꯠꯇꯅ ꯍꯦꯛ ꯂꯩꯔꯛꯇꯕ ꯍꯧꯖꯤꯛꯇꯕꯨ ꯈꯤꯇꯪ ꯁꯥꯐꯔꯛꯄꯩ ꯋꯥꯅꯦꯕ ꯁꯤꯒꯤꯁꯤꯗ ꯌꯥꯝ ꯐꯕ ꯑꯃꯅ ꯉꯁꯥꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯥꯟꯕꯤꯒ ꯃꯄꯥꯟꯒꯤ ꯅꯨꯄꯤ ꯃꯥꯟꯕꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤ ꯍꯣꯏꯅ ꯍꯧꯗꯣꯛꯑꯝꯗꯅ ꯃꯌꯥꯝ ꯑꯃ ꯇꯣꯝꯁꯔꯝ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯑꯃꯅ ꯍꯧꯗꯣꯛꯑꯝꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯂꯩꯔꯒ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯑꯃꯗ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯏꯃꯨꯡꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤꯀꯣ ꯃꯄꯥꯟꯒꯤ ꯌꯦꯡꯅꯔꯒꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯇꯁꯦꯡꯅ ꯌꯦꯡ ꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯃꯄꯥꯟꯒꯤꯁꯤꯅ ꯃꯣꯏꯁꯤꯅ ꯅꯤꯔꯒ ꯍꯦꯕꯤꯠ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕꯗ ꯃꯣꯏꯁꯦ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯤꯕ ꯇ꯭ꯔꯦꯟꯗ ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒꯨꯝꯕꯁꯤꯗꯤ ꯇꯧꯗꯦ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅꯁꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯅꯤ ꯍꯥꯏꯕꯒꯤ ꯍꯣꯏ ꯁꯥꯎꯕ ꯆꯩꯕ ꯈꯔ ꯏꯟꯊꯣꯛꯄ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯇꯧꯕꯇꯕꯨ ꯍꯦꯛꯇ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯂꯩꯍꯟꯗꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯅ ꯌꯥꯗꯦ ꯑꯗꯨ ꯇꯧꯗꯦ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯈꯨꯍꯤꯡꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯕ ꯀꯜꯂꯤ ꯑꯗꯨꯒ ꯏꯁꯥꯅ ꯏꯁꯥ ꯊꯕꯛ ꯄꯤꯖꯔꯒ ꯂꯣꯏ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇ ꯑꯣꯏ ꯇꯧꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯈꯨꯗꯤꯡꯃꯛ ꯃꯥꯅꯤ ꯁꯤꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯈꯩꯁꯦ ꯑꯗꯨꯝ ꯌꯥꯝ ꯃꯌꯥꯝꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯗꯤꯒꯅꯤꯇꯤ ꯑꯣꯐ ꯂꯦꯕꯔ ꯍꯥꯏꯗꯣ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯅꯦꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯤ ꯑꯃ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯤꯕꯁꯦ ꯃꯤ ꯑꯃ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯃ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯔꯤꯅꯦꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯃꯥꯟꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯃꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯖꯒꯗꯕ ꯃꯥꯒꯤ ꯇꯦꯂꯦꯟꯇꯣ ꯑꯩꯈꯣꯏꯅ ꯅꯝꯊꯕꯤ ꯇꯥꯔꯗꯤ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯗꯣ ꯅꯝꯊꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯔꯥꯏ ꯆꯥꯏꯊꯍꯟꯕꯅꯦꯕ ꯗꯦꯕꯂꯞ ꯇꯧꯕꯗ ꯉꯝꯃꯛꯇꯦꯕ ꯁꯤꯅ ꯍꯦꯟꯅ ꯑꯗꯨꯅ ꯌꯥꯔꯤꯒꯩ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯇꯧꯕꯤꯕ ꯁꯨꯃꯥꯏꯅ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯄꯤꯕꯤꯕꯁꯦ ꯇꯁꯦꯡꯅꯗꯤ ꯌꯥꯝꯗꯤ ꯐꯠꯇꯦ ꯑꯗꯨꯃꯕꯨꯗꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯒ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯖꯦꯅꯤ ꯍꯣꯏ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯁ ꯃꯌꯥꯝꯗꯁꯨ ꯆꯠꯂꯤ ꯃꯐꯝ ꯑꯇꯣꯞꯄ ꯁꯨꯇꯤꯡꯒꯤ ꯆꯠꯄꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯆꯠꯄꯁꯨ ꯌꯥꯎꯏ ꯁꯤꯒꯤꯁꯤꯗ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯁꯀꯤ ꯃꯇꯥꯡꯁꯤꯗꯅꯦ ꯉꯁꯥꯏ ꯊꯥꯏꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯅꯣꯛꯐꯗꯦꯗꯒ ꯍꯥꯏꯅꯈꯤꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯗꯤ ꯍꯣꯃꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯣꯝꯗ ꯂꯦꯞꯇꯣꯏꯅꯣ ꯀꯥꯏꯅ ꯇꯣꯏꯂꯦꯠꯇꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯂꯥꯏꯟ ꯑꯃꯇꯕꯨ ꯑꯣꯏꯔꯁꯨꯀꯣ ꯍꯧꯖꯤꯛ ꯔꯤꯝꯁꯇꯒꯕꯨꯗꯤ ꯑꯃꯅꯤꯗꯒꯕꯨꯗꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯂꯥꯏꯟ ꯀꯥꯏꯅꯕꯨꯗꯤ ꯊꯣꯛꯑꯦꯀꯣ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯒꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯦꯛꯁꯦꯁ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯁꯦꯁ ꯑꯦꯛꯁꯦꯁ ꯇꯧꯕꯒꯤꯁꯦ ꯃꯐꯝ ꯆꯪꯕ ꯁꯤꯒꯨꯝꯕꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕꯁꯦ ꯀꯔꯤ ꯊꯦꯡꯅꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯁꯨ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯒꯤꯁꯦ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯍꯣꯏ ꯈꯇꯪꯕꯨꯗꯤ ꯐꯔꯦ ꯍꯥꯏꯔꯒꯁꯨ ꯈꯇꯪ ꯃꯁꯤꯗ ꯑꯟꯑꯦꯗꯨꯀꯦꯇꯦꯠ ꯑꯣꯏꯕ ꯄꯥꯔꯁꯟ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯈꯇꯪ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯈꯇꯪ ꯆꯥꯎꯈꯠꯇꯕ ꯃꯤ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯤꯀꯣ ꯑꯗꯨꯅ ꯏꯚꯟ ꯏꯁꯥꯗꯁꯨ ꯃꯁꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯅꯣꯡꯃ ꯕꯖꯥꯔ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯅꯤ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯅꯤꯡꯉꯦ ꯀꯥꯏꯅ ꯆꯪꯉꯨꯔꯒ ꯇꯧꯔꯝꯃꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝꯅ ꯆꯪꯍꯟꯅꯤꯡꯗꯕ ꯃꯑꯣꯡ ꯁꯣꯟꯗꯁꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯁꯦꯠ ꯆꯥꯔꯤꯕꯗꯨꯒ ꯅꯨꯄꯥꯔꯣꯝꯗ ꯀꯃꯥꯏꯅ ꯆꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯁꯝꯅ ꯁꯥꯡꯉꯦ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂ ꯀꯃꯥꯏꯅ ꯅꯨꯄꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯨꯅꯤ ꯑꯗꯨꯒꯤ ꯄꯣꯔꯁꯟꯗꯨꯗ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯗꯤ ꯐꯕ ꯃꯃꯤꯠ ꯃꯅꯥ ꯄꯩꯅ ꯌꯦꯡꯕꯤ ꯆꯪꯍꯟꯅꯤꯡꯗꯕꯤ ꯑꯗꯨꯗꯨ ꯇꯧꯔꯛꯑꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯇꯪ ꯀꯩꯅꯣ ꯐꯥꯎꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯊꯦꯡꯅꯔꯤꯅꯤ ꯃꯁꯤ ꯏꯚꯟ ꯑꯩꯈꯣꯏ
ꯇꯣꯛꯈ꯭ꯔꯣ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯗ ꯍꯌꯦꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯆꯤꯟ ꯃꯌꯥꯁꯨ ꯀꯜꯂꯦ ꯑꯗꯨꯝ ꯈꯟꯅꯕ ꯆꯩꯅꯕ ꯄꯨꯔꯥ ꯕꯥꯁ ꯀꯩꯅꯣ ꯑꯣꯏꯔꯛꯄꯁꯨ ꯌꯥꯔꯦ ꯆꯥꯎꯅ ꯑꯗꯨꯝ ꯐꯣꯏꯅꯔꯛꯄ ꯃꯁꯝ ꯐꯣꯏꯅꯔꯛꯄ ꯐꯤꯕꯝ ꯐꯥꯎ ꯂꯩꯕ ꯌꯥꯏ ꯍꯥꯏꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯕꯤꯗ ꯑꯗꯨꯅ ꯁꯒꯨꯝꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤꯁꯨ ꯁꯤꯒꯤꯁꯤ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠꯁꯤ ꯑꯦꯅꯤ ꯏꯌꯥꯔꯄꯣꯔꯠ ꯑꯗꯒꯤ ꯄꯥꯔꯀꯤꯡ ꯂꯩꯕ ꯑꯦꯅꯤ ꯕꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯁꯒꯨꯝꯕꯒꯤ ꯀꯩꯅꯣ ꯄꯥꯔꯀꯤꯡ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯁꯒꯨꯝꯕꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯇꯣꯏꯂꯦꯠ ꯑꯃꯃꯝ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯐꯥꯎꯅꯤ ꯃꯤꯑꯣꯏꯕꯗ ꯋꯥꯍꯩ ꯑꯃ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯔꯣꯏ ꯑꯗꯨ ꯈꯟꯅ ꯆꯩꯅꯕ ꯑꯗꯩ ꯀꯩꯅꯣꯁꯦ ꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯒꯤꯁꯦ ꯃꯄꯥꯟꯂꯣꯝꯗꯁꯨ ꯌꯥꯝ ꯂꯩꯔꯕꯅꯦ ATM ꯕꯨꯠꯇ ꯂꯦꯞꯅꯕ ꯃꯇꯝꯗ ꯑꯗꯨ ꯑꯗꯥ ꯇꯧꯅꯕꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯌꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯁꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯟꯁꯦ ꯁꯤꯅꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯀꯩꯅꯣꯁꯦ ꯑꯦꯅꯤ ꯕꯣꯠ ꯊꯥꯗꯕꯗꯕꯨ ꯑꯣꯏꯔꯣ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯂꯥꯏꯟ ꯂꯩꯕꯤꯍꯟꯒꯗꯧꯕꯅꯤ ꯕꯣꯠ ꯊꯥꯗꯐꯝꯒꯤ ꯀ꯭ꯌꯨ ꯑꯗꯒꯤ ꯑꯦꯅꯤ ꯀꯩꯅꯣ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯥꯔꯀꯤꯡꯗ ꯈꯪꯗꯦ ꯁꯤꯒꯤꯗ ꯑꯦꯅꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯇꯣꯏꯂꯦꯠ ꯂꯣꯏ ꯍꯥꯞꯄꯤꯒꯗꯧꯕꯅꯤ ꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯇꯧꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯗꯨꯅ ꯁꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯈꯇꯪ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯩꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯁꯤꯁꯦ ꯇꯣꯏꯂꯦꯠ ꯍꯥꯏꯕꯁꯤ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯃꯥꯅꯦ ꯁꯤ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯃꯅꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯈꯥꯡꯕ ꯉꯝꯄꯣꯠꯇꯦ ꯃꯤꯑꯣꯏꯕꯁꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ ꯍꯥꯏꯕꯁꯦ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯅꯣ ꯆꯦꯟꯕ ꯂꯝꯖꯦꯟ ꯆꯦꯟꯕ ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯕꯗꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ ꯈꯥꯡꯕꯅ ꯍꯦꯟꯅ ꯋꯥꯏꯅꯦ ꯑꯗꯨ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯀꯩ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯛꯆꯥꯡꯗꯣ ꯁꯣꯛꯂꯛꯄ ꯁꯤꯒꯨꯝꯕ ꯑꯦꯛꯁꯦꯁ ꯐꯖꯅ ꯇꯣꯏꯂꯦꯠꯀꯨꯝꯕ ꯑꯦꯛꯁꯦꯁ ꯄꯤꯕꯤꯗꯕꯅ ꯉꯁꯥꯏ ꯈꯥꯡꯖꯜꯂꯣꯅ ꯂꯩꯕꯗꯨꯅ ꯍꯌꯦꯡꯋꯥꯏ ꯕꯣꯗꯤꯗ ꯁꯣꯛꯂꯛꯄ ꯑꯗꯨꯝ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯛꯆꯨꯋꯦꯜ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯦꯜꯊ ꯍꯥꯏꯅ ꯆꯥꯎꯅ ꯍꯥꯏꯔꯕꯗꯀꯣ ꯁꯤꯒꯨꯝꯕꯒꯤ ꯑꯇꯣꯞꯄ ꯏꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯔꯤꯅꯦꯕ ꯉꯁꯥꯏ ꯁꯦꯐ ꯑꯣꯏꯕ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯃꯐꯝꯁꯦ ꯄꯤꯗꯕꯒꯤ ꯑꯗꯣ ꯁꯤꯗꯤ ꯍꯦꯛ ꯌꯥꯝ ꯕꯦꯁꯤꯛꯅꯦꯕ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯣꯏꯂꯦꯠ ꯍꯥꯏꯁꯤꯗꯤ ꯖꯁ ꯃꯤ ꯑꯃꯒꯤ ꯔꯥꯏꯠꯅꯤꯗꯅ ꯑꯗꯨꯒ ꯁꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯨꯝꯕ ꯀꯣꯂꯦꯖꯀꯨꯝꯕꯗ ꯇꯝꯕ ꯅꯠꯇ ꯇꯥꯔꯁꯨ ꯁꯨꯝ ꯑꯇꯣꯞꯄ ꯃꯐꯝꯗꯀꯣ ꯑꯉꯥꯡ ꯇ꯭ꯔꯥꯟꯁꯅꯦꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯖꯕ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯣꯄꯟ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯉꯁꯥꯏ LGBT ꯉꯁꯥꯏꯒꯤ ꯂꯦꯁꯕꯤꯌꯟ ꯕꯥꯏꯁꯦꯛꯆꯨꯋꯦꯜ ꯃꯌꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯩꯖꯩꯗꯅ ꯀ꯭ꯋꯦꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯩꯖꯩꯗꯅ ꯃꯣꯏꯈꯩꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯁꯨ ꯀꯣꯂꯦꯖꯇ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯍꯦꯔꯥꯁꯃꯦꯟ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯊꯦꯡꯅꯩ ꯑꯗꯨꯗꯨꯒ ꯃꯌꯨꯝꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯍꯥꯟꯕꯒꯤ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯈꯪꯗꯕꯒꯤ ꯀꯩꯅꯣ ꯐꯨꯕ ꯆꯩꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯦ ꯖꯦꯅꯤ ꯀꯩ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯉꯦ ꯃꯁꯤꯒꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯀꯣꯂꯦꯖꯇꯨꯒꯤ ꯐꯥꯎꯟꯗꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯣꯀꯣ ꯁꯤꯒꯤꯁꯤ ꯃꯣꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯔꯤꯒꯥꯔꯠ ꯇꯧꯕꯤꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯂꯩꯔꯦ ꯈꯣꯠꯂꯦ ꯗꯦꯝ ꯀꯣꯂꯦꯖꯇꯒꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯄꯤꯔꯦꯀꯣ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯄꯨꯜꯂꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯀꯣ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯕꯗꯤ ꯂꯦꯁꯕꯤꯌꯟꯅꯤ ꯒꯦꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡ ꯍꯥꯏꯁꯤ ꯑꯦꯅꯤ ꯑꯩꯈꯣꯏꯁꯨ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯐꯖꯕ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯁꯦꯝ ꯇꯨ ꯁꯦꯝ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯍꯟꯊꯅ ꯈꯟꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯍꯦꯕꯤꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯊꯝꯃꯒ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯋꯦꯔꯅꯦꯁ ꯈꯔ ꯇꯧꯕꯤꯕ ꯑꯗꯩꯗꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤ ꯍꯧꯖꯤꯛ ꯑꯍꯨꯝꯁꯨꯕ ꯖꯦꯟꯗꯔ ꯑꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯔꯦꯀꯣꯛꯅꯥꯏꯁ ꯇꯧꯔꯕꯅꯤ ꯑꯗꯨꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯃꯌꯥꯝꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯈꯪꯖꯟꯕꯤꯌꯣ ꯈꯪꯗꯕꯗꯣ ꯈꯪꯍꯧꯔꯣ ꯇꯥꯗꯕ ꯇꯥꯍꯧꯔꯣꯏꯗꯣ ꯑꯗꯨꯅꯦꯕ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯊꯥꯔꯠ ꯖꯦꯟꯗꯔ ꯔꯦꯀꯣꯛꯅꯥꯏꯁ ꯇꯧꯔꯕꯅꯤ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯑꯦꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯔꯦꯝꯅꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ
ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯗ ꯀꯩꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯀꯦꯁ ꯇꯧꯕꯗ ꯑꯗꯨꯝ ꯉꯝꯅꯔꯕ ꯄꯣꯠꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯔꯕ ꯀꯩꯅꯣꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯏꯍꯨꯟꯁꯦ ꯈꯪꯉꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯔꯦꯁꯄꯦꯛꯀꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯔꯦꯁꯄꯦꯛꯀ ꯐꯤꯜꯝꯒ ꯂꯥꯏꯟꯒ ꯁꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤल्मꯗ ꯍꯥꯏꯔꯣꯅꯦ ꯅꯠꯇ꯭ꯔꯒ ꯃꯤꯗꯤꯌꯥꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯃꯇꯝꯗ ꯕꯣꯂꯤꯋꯨꯗꯀꯤ ꯍꯥꯏꯔꯣꯅꯦ ꯃꯣꯁꯂꯤ ꯕꯣꯂꯤꯋꯨꯗꯀꯤ ꯈ꯭ꯋꯥꯏ ꯍꯥꯏꯔꯒꯦꯀꯣ ꯃꯅꯤꯄꯨꯔꯤ ꯐꯤल्मꯗꯕꯨꯗꯤ ꯇ꯭ꯔꯥꯟꯁꯀꯤ ꯈꯤꯇꯪ ꯔꯣꯜ ꯌꯥꯎꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯌꯥꯝ ꯄꯤꯛꯇꯛꯅ ꯇꯧꯔꯒ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯎꯔꯛ ꯇꯥꯔꯁꯨ ꯉꯁꯥꯏ ꯀꯥꯏꯅꯕ ꯑꯗꯒꯤ ꯍꯤꯟꯗꯤꯔꯣꯝꯒꯤꯗ ꯑꯣꯏꯔꯒꯅ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯒꯤꯗꯨꯅ ꯇ꯭ꯔꯥꯟꯁ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯦ ꯐꯖꯅ ꯎꯠꯇ꯭ꯔꯤ ꯁꯤꯃꯥ ꯈꯔꯕꯨꯗꯤ ꯂꯩꯔꯦꯀꯣ ꯂꯩꯕ ꯃꯇꯝꯗꯨꯗꯁꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯦ ꯐꯖꯅ ꯇꯧꯕꯤꯗꯕ ꯀꯥꯏꯅꯕꯒꯨꯝꯕ ꯊꯨꯡꯅꯗꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯨꯁꯥꯏꯠ ꯇꯧꯕꯒꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ ꯁꯤꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤꯕꯨꯗꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯖꯦꯅꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯦ ꯇꯁꯦꯡꯅ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕ ꯁꯒꯨꯝꯕꯁꯦ ꯄꯨꯂꯞ ꯇꯣꯛꯄꯤꯈ꯭ꯔꯒ ꯍꯣꯏ ꯀꯃꯦꯗꯤꯌꯥꯟꯗ ꯁꯞꯄꯣꯔꯇꯤꯡ ꯑꯣꯏꯅ ꯑꯩꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ ꯁꯤꯗꯤ ꯑꯩꯒꯤ ꯇꯧꯊꯣꯔꯛꯄ ꯑꯦꯛꯇꯤꯡ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯆꯥꯟꯅꯕꯗꯨꯒꯤ ꯃꯣꯏ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯀꯩꯁꯨꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯑꯗꯨꯗ ꯅꯤꯡꯍꯟꯅꯕꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯐꯤꯂꯝ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯎꯍꯟꯕꯤꯗꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯊꯝꯕꯤꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯍꯥꯏꯁꯤꯗꯤ ꯇꯥꯏꯕꯪꯂꯣꯟꯗ ꯆꯠꯅꯔꯤꯕ ꯀꯩꯅꯣꯗꯣ ꯃꯃꯤ ꯇꯥꯍꯟꯕꯅꯤ ꯑꯗꯨꯅ ꯁꯒꯨꯝꯕꯁꯤ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯦ ꯅꯣꯛꯅꯕꯔꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯗꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯔꯒ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯁ꯭ꯀ꯭ꯔꯤꯞ ꯏꯔꯤꯕꯁꯤꯡꯁꯤꯅ ꯐꯖꯅ ꯅꯩꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯊꯥꯏꯂꯦꯟ ꯂꯣꯝꯗꯗꯤ ꯑꯗꯨꯝ ꯒꯦ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯥꯟꯁ ꯁꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯝ ꯐꯖ ꯄꯨꯊꯣꯛꯑꯦꯕ ꯃꯣꯏꯒꯤ ꯑꯁꯣꯝꯗ ꯀꯣꯔꯤꯌꯥ ꯊꯥꯏꯂꯦꯟ ꯁꯒꯨꯝꯕꯒꯤꯗꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯎꯠꯄ ꯌꯥꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯅ ꯁ꯭ꯀ꯭ꯔꯤꯞ ꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯒꯗꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯅ ꯎꯕꯤꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯀꯥꯏꯅꯔꯦ ꯍꯥꯏꯔꯒ ꯍꯦꯛ ꯁꯤꯕ ꯅꯨꯄꯥ ꯀꯥꯏꯅꯕꯤ ꯅꯨꯄꯥ ꯏꯃꯨꯡꯅ ꯇꯥꯟꯊꯣꯔꯛꯄꯤ ꯑꯣꯏꯔꯣꯏ ꯌꯥꯔꯣꯏ ꯍꯥꯏꯔ ꯇꯧꯕꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯗꯒꯤ ꯆꯠꯅꯕ ꯌꯥꯗꯦ ꯑꯗꯨ ꯁꯦꯠꯀꯅꯨ ꯆꯥꯒꯅꯨ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯄꯥꯝꯃꯤꯕ ꯃꯤꯑꯣꯏꯕꯒꯤ ꯏꯍꯨꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄꯤꯔꯒ ꯁꯨꯃꯥꯏꯅ ꯌꯥꯏꯀꯣ ꯍꯥꯏꯕꯗꯨꯁꯨ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒ ꯅꯨꯄꯥꯒ ꯂꯧꯅꯗꯕ ꯑꯗꯨ ꯑꯗꯥ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯔꯦꯀꯣꯅꯥꯏꯁ ꯇꯧꯔꯦ ꯌꯥꯏ ꯍꯥꯏꯕꯁꯤ ꯎꯠꯄꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯥꯝꯅꯔꯤ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯂꯧꯅ ꯂꯩꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯂꯣꯏ ꯄꯥꯝꯅꯕꯅꯤꯅ ꯁꯒꯨꯝꯕꯒꯁꯦ ꯃꯣꯏꯅ ꯎꯠꯄꯤꯔꯒꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯑꯣꯏ ꯌꯥꯏꯀꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯌꯥꯏꯀꯣ ꯑꯣ ꯆꯠꯅꯕꯤꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯑꯃꯁꯨ ꯈꯜꯂꯛꯄ ꯌꯥꯏꯗꯅ ꯆꯦꯟꯖꯤꯡ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯁꯤꯃꯛꯅ ꯁꯤ ꯇꯧꯔꯁꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇ ꯁꯥꯒꯠꯄ ꯑꯗꯨꯒꯤ ꯋꯥꯐꯝ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯛꯁꯦ ꯈꯇꯪ ꯀ꯭ꯂꯥꯁ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯑꯣꯏꯅꯗꯤ ꯃꯦꯔꯤꯖ ꯏꯀ꯭ꯋꯦꯂꯤꯇꯤꯁꯦ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯧꯅ ꯂꯩꯅꯕꯁꯦ ꯂꯤꯒꯦꯜꯂꯤ ꯑꯗꯨꯝ ꯂꯤꯒꯦꯜꯂꯤ ꯑꯣꯏꯅꯁꯨ ꯌꯥꯔꯦꯕ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯦꯕ ꯃꯌꯥꯝꯅ ꯈꯪꯗꯕ ꯑꯗꯨꯗꯣ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯌꯦꯡ ꯇꯥꯛꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤꯅꯦꯕ ꯐꯤꯜꯝꯒꯤ ꯊ꯭ꯔꯨꯗ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯊ꯭ꯔꯨꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯞ ꯂꯥꯏꯐ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯁꯦ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯁꯤꯗ ꯖꯦꯅꯤꯒꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯕꯗ ꯃꯤ ꯑꯃꯒꯤ ꯐꯤꯂꯤꯡ ꯑꯃ ꯂꯩꯅꯤ ꯃꯤꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯞ ꯂꯥꯏꯐꯇ ꯆꯪꯈꯤꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯂꯞ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯁ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯀꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯀꯩꯅꯣꯅꯤꯅ ꯑꯗꯨꯝ ꯁꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯌꯥꯎꯔꯛꯑꯦ ꯇꯧꯕꯇꯕꯨ ꯃꯇꯝꯁꯦ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯖꯦꯅꯦꯔꯦꯁꯟ ꯁꯨꯝ ꯂꯥꯛꯄꯅꯤꯅꯀꯣ ꯃꯇꯝꯒꯤ ꯆꯠꯅꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯑꯃ ꯅꯨꯡꯁꯤꯅꯔꯨꯅꯤ ꯑꯗꯨꯝ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤ ꯐꯦꯃꯤꯂꯤ ꯁꯒꯨꯝꯕ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯥꯛꯄꯅ ꯑꯗꯨꯝ ꯀꯥꯏꯅꯈꯤꯕ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯏꯁꯨꯡꯗꯁꯨ ꯑꯗꯨꯝ ꯏꯃꯤꯟꯅꯩ ꯈꯣꯡꯅ ꯍꯦꯛ ꯎꯕ ꯈꯪꯉꯒꯁꯨ ꯇꯣꯛꯑꯒꯦ ꯀꯥꯏꯁꯦ ꯍꯦꯛ ꯌꯥꯗꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ
kano haise thamoidagi phawrapa ithilamnidana haidi si tawsanarage ai mi tawnaga paktaw tawruba su yade dana mataw tammini ga tawba yapote thamoidagi phawraktana aina mi ama nungsiba sunghe yade aigi thamoida phawrakanda nungsini ani nupa hoiro nupi hoiro ani lesbian or gay hoiro magi thamoiduda phawrakanda ne ba magi apamba nungsiba loi phawnari singse aduna sidi akhoi mioi nina atuki filmje atum phawi laigani tawbadabu masida society gi imung manungi akhoi gi society si yamna luba mana masa poktragati aton bi laksana bagi satna bi ama laibagi kono ma lairiba masa poktragati tanthokpa nupi ama thijanba adagi masa yam poktragana yamna ba nupi ama thijanba sagumbagi kaino ama yauri simak oi basina akhoi kono sida haitare transgender sing sida yam effect tawe ba tu gi posina kaino ga na nupi bauta kundo hokta na poloi setana lohongi ba potu akhoi transgender na tumaina lairo ga masa pokta ba atumaina nupi bauta lohonga laire ba sida masa pokta ga ti tanthoi ne ba adon nupi ama muthi na ba honari ba kono amane ba sida mu transgender na kaino oi to semo haidi adom phalang da laitung tha ba kumne transgender masa po oi habisiti atubu sagumba khatang satna bi khara laiba se haidi mapalom da ti yam chakhale aigi apamba aigi kono se ma na satning ba line da sapata kana na kai sho haide ba aigi life se nungai ne hingba tu ne pa panari se akhoi gi ti hereditary atu masa masu yam han ba sagumba yamna kono se laiba magi sa kono se aduna hausi pokte ipan angang yam po u atu taw haise kaino ganda sagumba sisu dum follow taw biba with nungsiba haibasidati atom maga yana batuki matung ina tum laimina ba hausi ti sakhwale dana anga ma yokpa semba haisi lo yana re atumaina tawraga hereditary sisu atom sakthohan ba haibati suppose ai gan panga laimina re natraga laire laidore hairagati aina hauji angang siambagi kono se yana retana doctor da kai da tanaraga sumai tawge angang kono tawge habdo tawdabu aigi side income natragana aigi anga ma siambagi capacity matik sana ti laiba mathau tai adu anga ma siambagi kono se matik sare haragati adu gi to tawraga aina angang yo aga tum laiminaraga adu di angang popka samanare dara santo e phasana laiminaraga ya amna kono ina laiba tum yai sigi pose adu matam khara lairaga ti yam tawnar kan hena khalle adu akhoina yamna teenager matam du dati yam ngaliba matam ni na yam wa gi haitare atum kaina bana saru atum ayamba oiba family kono sing ayamba kono oirakhiba tukumba sum mayam to aigi family na su yate nupai family na su yate atukumba tawraga tum tawrakhiba ngaktani aduna hausiti yam chawkhalabani na sigi che kaisu thoine hena luna longningai ti laitre maki apamba haiti xyz yana batugi matung ina tum laina ba su yauri nupi masel lohonga ka laiba tum mayam thengna gare isana yuna social media ta loi una ba su yauri bani sigi si mapani heta kono tawrani masa po roi ga tu tawro roi haraka khaina to ina te mapani yana punsi su pala mina hang yo lai pe yai even sumaina transgender ga nupa ga so tum lai minna pada kaisong kai ba laite masi migi wakhan du gi matung ille ato nungsi ba ba city enemy oi pa khote mak roi phil lai gani mane si nungsi bai matang jai je nungsi bada koina kino to bu thamoi de tholop pot si madi singjai ne ba mina hairak ta ai sa dai thokchari ba jidi kaina singna kaina lali no bu di khangba gamjai ne ba ado sai akhoi kino gi sai community LGBTI community tra transfer no pi wan wi paman ba myam ji da moina mi ama tractor jida toksana bu sunate manung dagi thokchar wakholon dona mi ama mana pamjaru bado same gender gi mi moiram bagi adu khatane atopa adai jura soiba kem yaude ba yaude nuksibadi sacrifice ni haibati mi mana mi mu nuksiragati madu respect tobam thoe adu gi kono se laite haibati filne sidi aina masa hai to nu power on nu pure lesbian ro gay ro roi mak sidi laigani haiba aduna sigi nungsibagi magi feel like ba magi kono sidi any everybody mi khuti mana respect to bi bam thoe sigi jida
ngasai yamna chawba stereotype ama hai tare ko sida nupi man bini bu hai tar di nupa over loi mak pa mamani nupa ki na khanjam lei ba ko nupi man bi jai ko ta thengjala ni natraga adu maina moina hangoi ba yam jat so pot ama dum leitra LGBT ju lesbian namana mi lesbian hai jata just nupi gai na ga sai ko na napsala ni se khechala ni gamba adu maina hai ba gi jat torga ki ba hangoi ba mona han inthok pa do adi loina mak se sumaina to bunate nupi man bi ama am respect ko na moral ke no to jaraga adi fazana lei jaba ko adu maina me leiba me ama su lei ni adu sai mi amarak sida nupa da su nupa asoi ba khara da gi plop chen tha de ke su nupi da nupi asoi ba khara da plop chen da de ke su nupi man bi da su hek sumaina to bi ba je ama ni soi bi yaw ba plop chen tha ba je si se yam toina su thoi ko yam toina thok ba je da si se me am loi mak man de hai ba do manade sigisi as a transgender khudimak na su ko nupi man bi haibasi nupi gi saklon nupi gi kono singse maninga ga sarabani nupi gi dress yatana silicone transplant tautana feminine nupi kono pra on tho ga lai pe bau su mayam yauna ri bani adui tati transgender khudimak na nupi amagi saklon laurabani na nupi amana tauriba mawong matau lemjaningai nupi haisi lemigai nupi gi magun se hana hape nupi gi magun na sidi lemjaba atagi yamna ingtapa atagi wahai wata respect yam kono tauba chagumba kono sina nupi gi khwaide phajaba magun sing hainari ni mama oi pa ki magun yam phajana sem ba kai haisi nupi gi yam saw ba magun ne ba ado sigi posi transgender sing sina chu nupi amagi magun do phajana sem bi ba haiti ai transgender ni haraga nupa koi ga tamne haraga nupa ta yamna nga thu theng thuraga dung dang taururaga ti hainaram da ba mi ti khupak tharak pa yai natra inthorak pa yai sida mo kono thok toini aduna akhoina su nupi amani ko nupi amana nupa am ta pa pa thengjam hai ba siti satna bi na te dana aduna sagumba si su yamna khangba ma mathau tai transgender sing na su e sumai ta hoi moi yamna batugi matung ina dum te kono khotpai na ba song na ba tu ti ka su kai tre adu bu taw bu da bu ani lam jaw sor tai na pa siam pa me har kong gang theng jan ba hai sidi adum yaroi ba society na su yaroi adagi theng be mi ju khang boi ki bo adum haina da ba me am su yawram ni aina hai se aduna sagumba sing je nupi man bi sing sina yamna take care ma gi lifestyle je nupi na oida banina nupi amagi magun sem bi ba phijek sa nupi amagi phijek sa set bi ba aduga yamna lemba mong da wangang sangang to bi ba aduna sumai tawraga ti hena nupana natragana society na akhoi da respect to ba gi sang yam wang gani ai gi mota mane sine respect ki wazu oi doi ne ba ko sai koina basing na kaino akoina ki da modana piman bi kaina lai su nu pana pam biro haiba khakta gi ju natte akoi isa gi pamja ba gi hoi isa gi pamja ba ki mauja ba sina makhalam ne nu pa gi tamakta ta gi kan ho gi tamakta tu maksu natte atu bu to pa ta bu hek akoina setok sathok pa habse nupi mana katang lem na atu mai na katang to honing bai wa khat ni hai na lai jam ni na nupi man jage magun khara sel haning ba nupi gi magun je akoina kena tawza bane ba adi khanja bane ba sing je sing magun je khoi pam jai harga khallaga adu do inja bane ba ara sida juninga sagi nupa gi hai do nupa am lambi am da nupi ma theng jelu ya pote heta nupi am nupa pa me heta theng jelu ya pote adu ne la kes tawna ka doina adu ju simazu yade ko yadam ni na sai kaino ai tare akhoi da ju population je pick panina for example hai no pi man gi population je pick panina openly thol pa da pick panina khara ama ni na soi pa da pulap ta heta ta ba adu maina ju to bani na ju ke hai tare akhoi isana ju he na ju kitang aware ama oija ba aduga mingon da ju mi gi ju respect to dum thambi ba adu mangai aduga mathang jina nga sai Jenny je dum kaino ju chale si nuk sinungon gi ju relationship ki ju matan haina pa matam ju da ne nga sai kaino to re da makeup mi lo hom bagi poloi ju dum seli mi gi lo kaina ha ju fadana ke bi ra thamam de phasa ro nang no di na na adu Jenny sa da di no na ingon da samai na kana ju ke bi nu ngai ni ka phau ra yam thi phau ra za ni he tu di askai haidi ani kono city adugum bagi nuksiningon kono city tum yarok panina tum kaina kamba ke basapada khoi su sumaina ka taujarati nungai jani ko khoi su sumaina ka
kono tawrati phangaro ko kai khamta yamna nungai khidaba ko emotional yam oikiba mayama yaw khidaba nate atum yawi tawbatu sm yoi panina hingdaba ti yatabne atum hingaga atum ngamna ba lairi ba haisine lo hai tan cha wing atum shit ne asa sakara hong dor bani huk dor bani Kare, si matong jira koi na social media dagi kai dagi Jenny gi comments khar jo tum lokhale aduga sum mi na piram hai tare ko okay sida me am na khoi am kaman je Jenny na thagat paril na traga photo post am da je Jenny na khoi de nuksi ye heta iram me kariba je Jenny na khoi de nuksi na heta iram me ba comment am de heta kana nom na tra kana nom na ya si mata je kai phobia mai na mi na nuksi any I say ayamana mina su yam haye Jenny nangi kono se any post ko timak thagala pa se mine yamna kono appreciate taw yamna nungsi yamna good comment hai tare skun ba yam phange adu to haira pa yam yawe ado aina su ayamba matam da Facebook da kai da Insta da kai da yeng bada ai gi comment sing che ayambana Jenny yam nungsi yam kono samme kai haye ado aina sam ba hai se kai no ti khangsa da ba isana ti khang dia mai ti yam hai ba ko samme hai se kai no ai se kok ti ngau sa ba do ai gi nesar ne ba ai gi kono ne ba tau jari si ti hai gi aina ni wangang bo oiro adagi kono tau bo oiro ai gi nesar ne ba du buti ado aina kari hai to no ti khang dia to mai na kono tau ba si ti yam jawe to ai yam na harau ba kono ti phawe kai no hai kanda ai bunu sibiram mi se mi khudimana ai se samme hari se ai gi tong am ba gulama yaw cha bai oram mani ka na khan ba gan yan nungai ba harau bam di phawe personality du ne ba sai me am na manu siri je ni so mai na to wi have to da adu Jenny na je kai hai do no khang de da khoi je compliment na compliment to ba je losan ba hai tam bi rakte bai joi te ba kai kamai khum do no su khang de ba anam bana sri adum loimak ta thoe ga adu ga kai no gi je ngasai gi akoina social media gi matang hai ngasai akoi seven sister gi matang da wai sana matam da da tung internet pro leitri social media ba khabar da tauri matam da adu duga social media je loi sure Instagram Facebook loi sure Jenny gi presence su followers khuyam amne celebrity me am da ju Jenny gi na hen ba am am ju thengnei ni ko ro sigi ji da ngasai content creator ga content ji hana di Instagram khoi kisu khuloi bu ju natte kamai na tam ai adu duga ai gi kono hai tare ai gi profession jina hai tare ko social media is very important habiti aki amau aduga akhoi gi kono se yam social media update oi ba aduga yamna kono tawba matar ka lai habiti social media se aina phana season ragati phare phatna season ragati phatare tabu masi mi gi amati masa gi makha depend yam pole aina aphaba line da any objecti angang oidasu si tawde yate haipalai tre hojiti smartphone paidana tu tawtana loi tawna ba matam ni natra aduna social media se kamai tawge ha kanda any business khodimakchi social media uttaba khanghandaba yatreba any business khodimak school gi oiro ade institute gi oiro adagi private computer kono tawba gi bu oiro gym gi bu oiro any kono khodimak se social media si very important mayam da khangan ba uhan ba hai basi atuna tana hojiti mi khodimak sinma bau to hon da yeng sa na tre folam da tak tawna re laina re yeng na ra ba matam ni folai si ta loi ma khangna ba kono ne book tawninge ani ai ki salon gi oiro makeup oiro book tawri se kono tai ne ba Instagram Facebook and kono si dai ne ba atuna sagum ba kono sing si oi penina aina hajaning je social media si yam hai singna isana yamna value laina season ragati best ado phatta balonda season ba khopati phatte ado isa gi lairiba profession duki su yamna matung ille to bo any hoje aina hai to business khoti ma hoje ti social media very important social media ta ngak tane learn tawriba any kono tawriba hena khangba hena ba oiro tamba takpa gi bu oiro online class hai bam ju thole hoje ti online makeup class online kono tutorial adu to makam mayam thole aduna social media si yaw dragati hojiti pra kono business fail to 10 fail aduna social media is very important ai ki kono tate
ꯑꯗꯨꯒ ꯁꯤ ꯃꯊꯪꯒꯤꯁꯤꯗꯤ ꯁꯨꯝ ꯖꯔꯅꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯔꯦꯄꯤꯗ ꯐꯥꯏꯌꯔꯒꯤ ꯇꯥꯏꯞꯇ ꯀꯣꯏꯁꯟ ꯀꯣꯛꯇ ꯐꯠ ꯂꯥꯎ ꯊꯣꯛꯂꯛꯄ ꯑꯟꯁꯔ ꯑꯃ ꯍꯦꯛꯇ ꯀꯣ ꯁꯤꯒꯤꯁꯦ ꯉꯁꯥꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯃꯦꯀꯞ ꯄꯣꯂꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏ ꯖꯦꯅꯤꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯣꯖꯥ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯀꯩ ꯁꯕꯖꯦꯛꯅꯣ ꯇꯥꯛꯇꯣꯏꯁꯦ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩ ꯀꯩꯅꯣꯁꯦ ꯄꯥꯝꯃꯦ ꯃꯅꯤꯄꯨꯔ ꯁꯕꯖꯦꯛꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯃꯅꯤꯄꯨꯔꯤꯁꯦ ꯃꯅꯤꯄꯨꯔꯤꯁꯦ ꯍꯣꯏ ꯁꯩꯔꯦꯡꯒ ꯊꯤꯗꯣꯏꯔꯥ ꯁꯩꯔꯦꯡꯉꯣ ꯋꯥꯔꯤꯑꯣ ꯇꯧꯗꯅ ꯇꯥꯛꯇꯣꯏꯅꯦ ꯌꯥꯝ ꯁꯥꯍꯤꯇ꯭ꯌꯗ ꯁꯥꯍꯤꯇ꯭ꯌꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯤꯅ ꯋꯔꯛ ꯇꯧꯈꯤꯕ ꯐꯤꯜꯝꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯜꯝꯁꯦ ꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯔꯝꯕ ꯑꯣꯏꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩꯅ ꯈꯟꯈꯤꯕ ꯐꯤꯂꯝꯁꯦ ꯑꯩ ꯈꯨꯖꯤꯒ ꯃꯃꯥꯗꯣ ꯂꯩꯁꯥꯕꯤꯗꯣ ꯑꯉꯥꯎꯕꯤꯗꯨꯒ ꯑꯩꯒꯤ ꯄꯥꯝꯖꯕ ꯁꯤ ꯀꯩ ꯃꯇꯥꯡꯗꯒꯤꯅꯣ ꯈꯨꯖꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯔꯦꯛꯇꯔ ꯀꯃꯂꯥꯒꯤ ꯀꯔꯦꯛꯇꯔ ꯌꯥꯝ ꯐꯖꯈꯤꯕ ꯋꯤꯠ ꯑꯩꯒꯤ ꯃꯦꯀꯞ ꯁ꯭ꯀꯤꯟꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯈꯤꯕ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯔꯤꯡꯁꯦ ꯌꯥꯝꯅ ꯐꯦꯃꯤꯂꯤ ꯀꯩꯅꯣ ꯑꯣꯏꯔꯒ ꯄ꯭ꯂే ꯑꯣꯏꯔꯒ ꯔꯣꯃꯥꯟꯁ ꯀꯩꯁꯨ ꯌꯥꯎꯔꯒ ꯌꯥꯝ ꯃꯈꯜ ꯁꯨꯅ ꯌꯥꯎꯔꯒ ꯌꯥꯝ ꯐꯖꯈꯤꯕ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒ ꯃꯃꯥꯗꯣ ꯂꯩꯁꯥꯕꯤꯗꯣ ꯑꯉꯥꯎꯕꯤꯁꯤꯅ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯃꯦꯀꯞ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤ ꯇꯥꯏꯞ ꯑꯗꯨꯒ ꯑꯥꯔꯠ ꯐꯤꯂꯝ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯀꯦ ꯕꯤꯅꯣꯗꯤꯅꯤꯒꯤ ꯀꯩꯅꯣꯅꯤ ꯁ꯭ꯀ꯭ꯔꯤꯞꯅꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯌꯥꯝ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯈꯤ ꯑꯅꯤꯃꯛꯁꯦ ꯔꯣꯃꯤ ꯃꯩꯇꯩꯅ ꯂꯣꯏ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯗꯥꯏꯔꯦꯛꯇꯔꯅꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯨꯗꯨꯅ ꯃꯊꯪ ꯀꯣꯏꯁꯟꯗꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯃꯤꯁꯦ ꯋꯔꯛ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯥꯔꯇꯤꯁ ꯅꯠꯇ꯭ꯔꯒ ꯁꯤ ꯍꯥꯏꯕ ꯐꯤꯜꯝ ꯃꯦꯀꯔ ꯍꯥꯏꯒꯦ ꯇꯧꯅꯤ ꯇꯥꯃꯣ ꯔꯣꯃꯤ ꯁꯥꯏꯗ ꯊꯝꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯋꯥꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕꯁꯤ ꯀꯃꯂꯥꯒ ꯀꯩꯅꯣꯒ ꯕꯂꯥꯒ ꯑꯗꯨꯝ ꯑꯩ ꯀ꯭ꯂꯣꯖ ꯑꯣꯏꯅꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯋꯥꯛ ꯇꯧꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯔꯛꯄꯗ ꯑꯗꯨꯒ ꯑꯃꯅ ꯗꯥꯏꯔꯦꯛꯇꯔꯒꯨꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯅꯠꯇ꯭ꯔ ꯀꯔꯤ ꯑꯃ ꯍꯦꯛꯇ ꯗꯥꯏꯔꯦꯛꯇꯔꯗꯤ ꯇꯥꯃꯣ ꯔꯣꯃꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯇꯩꯒꯤ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯑꯩ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯗ ꯍꯥꯏꯖꯔꯒꯦ ꯄ꯭ꯔꯗ꯭ꯌꯨꯁꯔꯗ ꯏꯅꯝ ꯁꯅꯥꯝꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯅꯦ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤ ꯑꯗꯨꯒ ꯏꯆꯦ ꯃꯦꯅꯥꯎꯕꯤꯅ ꯅꯥꯒꯥ ꯃꯄꯥꯟꯗꯒꯤ ꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯌꯥꯝ ꯄꯥꯝꯖꯕ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯗ ꯆꯥꯕꯒꯤ ꯃꯇꯥꯡꯁꯤ ꯖꯦꯅꯤꯁꯦ ꯆꯥꯕꯁꯨ ꯑꯗꯨꯝ ꯄꯥꯝꯃꯝꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯄꯥꯝꯃꯤ ꯁꯤꯒꯤꯁꯤꯗ ꯀꯔꯝꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏꯀꯣ ꯏꯔꯣꯝꯕꯒ ꯁꯤꯡꯖꯨꯒ ꯎꯇꯤꯒ 1 2 3 ꯎꯇꯤ ꯎꯇꯤꯅ ꯄꯥꯝꯖꯩ ꯁꯦꯀꯦꯟ ꯊꯥꯔꯠ 이런버가 그노가지나 꺄 따대로 싱주가지 까면 세겐 따대로 이론바 이런버는 세겐 싱주나 다 따라 ngasai ril mꯌꯥꯝ ꯑꯃꯁꯨ ꯎꯕ ꯃꯔꯛꯇ ꯋꯥꯔꯛꯑꯥꯎꯠꯀꯤ ꯔꯤꯜ ꯑꯃꯁꯨ ꯌꯥꯝ ꯎꯏ ꯁꯤꯒꯤꯁꯤꯗ ꯔꯤꯜ ꯅꯝꯕꯁꯤꯒ ꯆꯨꯝꯅꯒꯤ ꯃꯦꯀꯞꯀꯤ ꯔꯤꯜ ꯅꯝꯕꯁꯤꯒ ꯉꯁꯥꯏ ꯋꯥꯔꯛꯑꯥꯎꯠꯀꯤ ꯔꯤꯜ ꯅꯝꯕꯁꯤꯒ ꯀꯔꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯛꯑꯥꯎꯠꯀꯤꯗꯨꯅ ꯅꯨꯡꯉꯥꯏꯌꯦ ꯀꯩꯅꯣꯗ ꯁꯝꯃꯦ ꯃꯦꯀꯞ ꯇꯧꯗ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯇꯛ ꯇꯛ ꯅꯝꯈꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯣ ꯑꯅꯤ ꯐꯔꯦ ꯁꯤꯒꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅꯁꯨꯅꯦꯀꯣ ꯑꯩꯈꯣꯏ ꯖꯦꯅꯤꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗ ꯇꯥꯕ ꯑꯃ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯥꯟꯕꯤꯒꯤ ꯍꯣꯝ ꯑꯃ ꯁꯨꯃꯥꯏꯅ ꯁꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯐꯣꯡꯅꯩꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯖꯦꯅꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯇꯧꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯃꯁꯤꯒꯤꯁꯦ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯅ ꯑꯍꯜ ꯑꯣꯏꯔꯒ ꯂꯩꯐꯝ ꯍꯣꯝꯁꯦ ꯑꯩ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯁꯤ ꯑꯩ NGO ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇ ꯁꯤ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯔꯒ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯃꯅꯤ ꯗꯤꯄꯦꯟ ꯌꯥꯝ ꯑꯣꯏꯒꯅꯤ ꯁꯣꯔꯁ ꯃꯌꯥꯝ ꯆꯪꯉꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯒꯤꯁꯦ ꯀꯅꯥꯗ ꯇꯥꯟꯅꯔꯒ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯕꯁꯦ ꯑꯈꯪ ꯑꯍꯩꯗ ꯇꯥꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯤ ꯁꯤꯒꯤꯁꯦ ꯑꯩ ꯔꯦꯗꯤ ꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩ ꯇꯥꯟꯅꯅꯕꯗꯤ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯒꯦꯅꯗꯤ ꯈꯜꯂꯤ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯦꯅꯤꯒꯤ ꯍꯣꯝꯗꯣ ꯑꯗꯨꯁꯨ ꯉꯝꯕ ꯑꯣꯏꯖꯁꯅꯨꯀꯣ ꯑꯗꯨꯒ ꯉꯝꯁꯨ ꯉꯝꯃꯛꯀꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯁꯦꯜꯇꯔ ꯍꯣꯝ ꯃꯌꯥꯝ ꯑꯃ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯖꯦꯅꯤ ꯍꯣꯏꯅ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯂꯥꯏꯚꯂꯤꯍꯨꯗꯀꯤ ꯁ꯭ꯀꯤꯜꯁ ꯃꯌꯥꯝꯁꯨ ꯄꯤꯔꯒ ꯂꯩꯔꯤꯕꯅꯤ ꯍꯣꯝ ꯈꯛꯇꯪꯁꯨ ꯅꯠꯇꯕꯤꯗ ꯊꯕꯛ ꯄꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯗꯣꯔꯤꯕꯅꯤ ꯑꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯗꯨꯒꯤꯗꯤꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯗ ꯉꯁꯥꯏ
ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅꯀꯣ ꯅꯨꯄꯤ ꯃꯥꯟꯕꯤ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ LGBT ꯉꯁꯥꯏ ꯖꯦꯟꯗꯔ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯔꯦꯀꯣ ꯖꯦꯟꯗꯔ ꯃꯥꯏꯅꯣꯔꯤꯇꯤꯁ ꯃꯌꯥꯝꯁꯦ ꯇꯣꯏꯅ ꯃꯌꯥꯝꯅ ꯕꯨꯂꯤ ꯇꯧꯕꯤꯕ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯗꯤ ꯍꯣꯃꯣꯀ ꯍꯥꯏꯔꯒ ꯂꯛꯅꯕꯤꯔꯝꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯇꯣꯝꯕꯣꯏꯀ ꯍꯥꯏꯔꯒ ꯂꯛꯅꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯑꯦꯀꯣ ꯇꯣꯏꯅ ꯊꯣꯛꯄꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯁꯨ ꯄꯟꯈ꯭ꯔꯤꯗꯣ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯟꯇꯦꯂꯤ ꯑꯦꯐꯦꯛ ꯇꯧꯕ ꯃꯣꯏꯗ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯩꯕ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅ ꯃꯌꯥꯝꯅ ꯑꯣꯄꯟꯂꯤ ꯍꯥꯏꯅꯗꯕꯩ ꯋꯥꯅꯤ ꯎꯔꯤꯅꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯖꯦꯅꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯀꯣ ꯅꯍꯥꯈꯩꯁꯤꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃ ꯑꯗꯨꯒ ꯁꯃꯥꯖꯇ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯒ ꯑꯗꯨ ꯄꯤꯕꯤꯌꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯁꯃꯥꯖꯇ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯑꯄꯥ ꯅꯨꯡꯁꯤ ꯑꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯅꯤꯡꯕ ꯂꯣꯏꯅꯃꯛ ꯐꯤꯜꯁꯦ ꯆꯞ ꯃꯥꯟꯅ ꯐꯥꯎꯕ ꯉꯥꯛꯇꯅꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯗꯕ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯍꯦꯟꯒꯠꯄꯇ ꯅꯠꯇꯅ ꯏꯗꯨꯀꯦꯇꯦꯠ ꯄꯥꯔꯁꯟ ꯑꯃꯅꯦꯅ ꯂꯧꯅꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯤꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯃꯁꯤꯗ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯈꯜꯂꯒꯗꯤ ꯏꯁꯥꯗ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯁꯥꯒꯤ ꯏꯆꯥ ꯏꯅꯥꯎꯗ ꯌꯥꯎꯔꯒꯗꯤ ꯃꯗꯨ ꯁꯣꯝꯅ ꯅꯣꯛꯅꯈ꯭ꯔꯤꯕ ꯄꯣꯠꯇꯨ ꯏꯆꯥ ꯏꯅꯥꯎꯗ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯗꯧꯅꯨꯡꯗ ꯅꯤꯡꯉꯝꯗꯕ ꯑꯃꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯇꯤꯟꯕꯤꯔꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯊꯝꯕꯤꯌꯨ ꯍꯌꯦꯡ ꯏꯆꯥ ꯏꯅꯥꯎꯗ ꯌꯥꯎꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯅꯤꯡꯉꯦ ꯑꯩꯅ ꯁꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯄꯪꯁꯥ ꯁꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯅꯦꯆꯔꯦꯜ ꯏꯟꯕꯣꯔꯟ ꯀ꯭ꯋꯥꯂꯤꯇꯤ ꯉꯥꯛꯇꯅꯤ ꯄꯣꯛꯊꯣꯔꯛꯄꯗꯒꯤ ꯇꯧꯔꯛꯑꯕ ꯉꯥꯛꯇꯅꯤ ꯁꯥꯁꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯁꯥꯁꯟꯅꯔꯤꯅꯤ ꯀꯥꯏꯅ ꯉꯥꯡ ꯁꯛꯇꯅ ꯇꯧꯔꯤꯁꯤꯡꯗꯣ ꯑꯉꯥꯎꯐꯩ ꯉꯥꯛꯇꯅꯤ ꯃꯥꯒꯤꯁꯨ ꯅꯣꯡꯃ ꯋꯥꯟꯗꯦ ꯃꯆꯥ ꯃꯁꯨꯗ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯤꯡꯍꯟꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯀꯣꯂꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀꯣꯂꯤꯛꯁꯤꯡꯁꯤꯗ ꯄꯤꯖꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯋꯤꯠ ꯗꯤꯁꯤꯄ꯭ꯂꯤꯟ ꯋꯤꯠ ꯅꯝꯕꯔ 1 education ꯃꯉꯥꯜ ꯂꯩꯍꯟꯕ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯤ ꯃꯥꯟꯕꯤꯅꯤ ꯍꯥꯏꯔꯒ ꯑꯩ ꯃꯦꯀꯞ ꯇꯧꯗ ꯌꯥꯗꯦ ꯑꯩ ꯄꯣꯠꯂꯣꯏ ꯁꯦꯠꯇ ꯌꯥꯗꯦ ꯍꯥꯏꯔꯒ ꯄꯥꯏꯁꯟꯕ ꯅꯠꯇꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯐꯖꯅ ꯇꯝꯃꯒꯗꯤ ꯗꯣꯛꯇꯔ ꯑꯦꯁꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯒꯤ AIS ꯂꯣꯏ ꯇꯧꯕ ꯌꯥꯏ ꯁꯤꯒꯨꯝꯕꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯐꯖꯅ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤ ꯅꯨꯄꯤ ꯑꯃ ꯃꯥꯟꯅ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯑꯃ ꯃꯥꯟꯅ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯆꯥꯕꯤꯔꯒ ꯐꯖꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯊꯦꯡ ꯑꯃꯟꯗ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯤꯒꯅꯨ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯆꯦꯟꯅ ꯂꯩꯕꯤꯌꯨ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ education haibasi yaudaba sumayama yade education haisina hiram khudimata isagi thakse tukemati wanga kadoini haibasi aigi achepa thasabani simatang haijani hoi aduga Jenny gi message su yam fazare Jenny na ngasai akhoi Jenny gi achin timing hai tare ne parlor ju run tawrini adagi lomba season ju oini hujik ada sije matam kai thokbiraga akhoi gi Wari Project ki team ga wari sabi gi damakta thagachari because Jenny gi dream Jenny na khanjari ba home adagi community pi message loina mak mayam na follow to boy jano thaksi kasinai ba society ba seminar thank you